Kangpokpida petrol liter da lupa sani kuntra LPG gas cylinder da lupa lising mga yaure haide. Kuki amasung Naga anigi marakta hause akan moong da ungkana baga loina na Kuki militant sing na Naga misam taruk hat ki ba thodo ka mari lena na Naga taba area sing da matam kak taba blockade chat thakibana Kangpokpi district da sana thangna ba polam sing yauna noma gi tangai phada ba polam sing phangdre masina maram oiraga black da petrol liter da lupa sani kuntra duka LPG gas cylinder da lupa lising mga yaure haina Dekan Herald gi report amana haide report asna makhata na haire bana Kangpokpi phawru ga chatliba NH2 Impal Manipur lambige Kangla Tombi mayadana yamlaba Naga nupa amasung nupi singna makhuta chai pairaga lambi sa chaliba gari sing athingba thamle Kuki singna namna tariba Kangpokpi district asi Kuki amasung Naga anigi yamna sauna ungkhanaba mafam ama oide Kangpokpi district ki leiron bai phaida Kuki militant singna Naga taranipan phakiba thodo adugi matung tarakpada hauja su UNC na Impal Manipur lambida economic blockade chathakibadagi yamlaba gari kya highway asigi mafam kya lenglaga leide Dimapur rom dagi thau amasung chana thaknaba puraga lakpa polam kya Naga singna namna tariba NH2 Impal Dimapur lambige Senapati jaga da haujik su pandu na leide hidak lang thaki gari sing phawba Senapati district dagi Kangpokpi da pusinba yade masina maram oiraga haukiba numit kharani gi mamang dadi black da petrol liter da lupa sahum yankhai aduga LPG cylinder na lupa lising mga phawba yaurure kg yankhai gi sengi bag amada lupa lising ahum phawba yaurure aduba haujik petrol liter da lupa chani kuntra aduga diesel na liter da samaga maudra da haithare haide plane kaibada air force person mga sire ngasi Assam ki Jorhat airport station da routine sortie da AN-32 transport aircraft ama landing tawbada pokhaibadagi Indian Air Force ki person mga sire co-pilot adu hinghaure adu phibam thina sokpadagi hauze layeng sathari haire pausna makhata na haibana thawdo adu ngase pung 10 rom taba matamda thokibane aircraft adu mataw karamna khudong thiba thawdo adu thokibano haiba chapchana khangdre thawdo adu gi matangda investigation sathaba haure haire KNF na Lanka Naga village ta landara khre Kangpokpi district ki manung sanba IT road ta changsilaga leiba Lanka Naga village ta ngasayo pung nipan makharom tarakpada KNF pi gi khulaimatik chana pairaba kangbu amana landara khre makhoina tarakham leitana nomai kap sinduna khulasida changsilaga kangdong faraba iroi ama amasung hui amaga hatoklame Kunja singdia so panjau dana nanto haure pausna hai khulai paiba Kuki terrorist mayam ama khuladu gi manakta chatpa ubada section thorang lokhat poina kunja singda nongbai round khara kapkhe madugi matung da masing yamlaba terrorist sing aduda maikai ahumdagi koisilaga nongmai kap sinduna landara khibane suspension of operation gi kangbu ama oirba KNP na kamdauna khulai pairaga chinglak aduda lakhibano haiba wahang hangnarakle Atopa source amagi matungina Lanka Naga village ta attack sa tharakre volunteers na khudhan bada ama sire ani sokle hana thamlakre Kangpokpi district ki manung sana laiba Lanka Neulong Naga village ta Kuki National Front presidential amasung Kuki National Front nailun gi apunba khutpu amana ngasayo pung nipan gamane ne forum tabada pho makhagi khulai sijina duna kana moong ta attack sa tharakre Kuki khulai paiba singa duna Lanka Naga village ki khunja singna lo singu tawna na ba potha sang oina saba Kangpok ama mai thadoklamle maduda natana khui amasung iroi ama halamle hari KNP amasung KNF and ki mioi samarom na poisa lautuna khungang aduda landarakwa duna village volunteers singna handuna kana moong da khuthona ki hari attack sa tharakwa duda yawbani haba Kuki militant ama sire aduga anina asopan nangkhre hari adu moinamak laikhidraba ama di soklaba mioi sing adugi maming matha chapchana khangbangamdre Lanka village da attack sa tharakiba da Lanka village authority na kana moong yaning da ba phongdora khre authority ki cherol ama da hai Manipur lenga amasung India ga su sign tawnariba KNP na Naga khulda attack sa tharakibane loinana attack adu da KNF and su yaksalakwadagi hena kana moong da khuthona khe thawdo adu condemn tawe maralai taba khunja singda attack sa thagano haina su phongdora kle nakalamrom da chaliba tha sigi tarama thoida Kamjong district ki kultu Kuki village da sakhang da singna attack sa tharaktuna mioi ani Shihan kiba amasung anina asopon nang kiba laike maduta natana khungang adugi yung kuntrarom su mai thadoklam kiba laike police ki paw matungena ayo angan ba pungmari ga minute jang khai mangarom tabada Indo Myanmar taina bangam khai paring da leba kultu village da attack sa tharakiba du kanana kargin maksa tharmano haiba khangbangam dre nakalamrom da Kukin pi Manipur na thawdo adu bu yaning da phongdo pagaloina na NSNIM amasung Myanmar da base tawba sani Nationalist Army SNA na sa tharakibane haina phongdora kiba laikrabane
Naga taru hat kibagi matang da maitai Naga gi mi phampang thokre civil society organization kunga manga na su hando hanaba demand tawmena bahana yana kre Naga amadi Imphal gi civil society organization kunga manga rongi apunba mi pham ama pang thokhibaga loinana Naga taru hat kibagi matang da matik chaba thabak lokhat kadabane haina mari leinaba singda taksin kre mi pham adu lorba matung da Imphal gi class hotel da pang thokhiba paw gi mi pham amada joint tribe council Manipur gi convener Merajau Kabuina hai me taram do gi ambush matung tarakpada Naga amadi Kuki gi misam kaya phajinduna thamnakhe Naga singna Kuki gi mioi taramari amasung Kuki singna Naga gi taruk adu thadoraknaba kiyara hana appeal tawbada Kuki singna mioi taruk adu phaba leite haina hanjin phongdorakhe Kukina phajilamba Naga tarani thoide mangjawnana thadokre haina su khangalakhe akonbada wafam ase mi mangkhibagi case oina uhanarakpa honarakpaga loinana lengakna missing parts case oina phongdorakhe matung tarakpada lenga amadi Kuki CSO singa kyara hana wari sanaraba matungda Naga singna miyoibagi minungsida yumpham oiraga phajinduna thamlamba Kuki taramari aswangam yahondana thadorakhe makoi taramari phajinduna thamlingaida chana thaknaba amadi atai polam kya pi kibaga loinana aswangam yahondana thadokibane adubu Kuki singnadi Naga gi miyoi taru adu thawai yawdraba haksang oina sinarakhe thawdo aduna Naga singbu haningai leitana ningba kaihale haina aduna mahana hai state legana leilon bai phagi case da senari ba mioi khudimok pharaga logi matungina matik chapa thabak lokhat kadabane joint tribe council na thawdo asida senai haina mara seriba leilon bai phai village ki Manipur police ki parcel oina leiba thangbilian bai phai amasung Kuki national front p gi kadar kyamarum yauri Merajau Kabuina makha tana hai legana thu matamda Kuki militant group singa khuyek pinariba suspension of operation su agreement abrogate tawgadabane KNP India government terrorist organization oina lauthokadabane deputy chief minister nemsa kipgen gi imung manung gi mioi KNP ga mari lainaba maramna minister asi khudakta mafam lauthokadabane haina miyam gi apunba mifam na warep laure Naga misam taru hat ki bagi matang da asumba wild phanghanna ba hanba leitana changsin khigani haina paladuna Merajau Kabuina hai lengang na kariguma hiramasi gi matang da matik saba thorang laukhalaktrabadi lamda masda pam da thaudok thorakpa yai haina mahana makha tana phongdokhe Manipur da hojik oiragliba phiba masigi matang da kupna khananai na bagi pandam da pangthokhiba mifam adada kokomi amuko CSO taramari kanglepa amadi nupi singi luk kya su saruk yakhi haire Kuki militant lengak na yokhatuna leide ana phongdorakre Kuki militant singlaga asina yokhatuna leide yellow mi singda landarak diba Kuki kholai paiba sing thingbagi mahuta yellow phuruk kanna bohona jariba mioi singda onsinduna sabana daga asugi mathau oire haina Campaign for Just and Fair Delimitation ki convener Jitendra Ningombana phongdokhe Western Valley Area Anar Western Sandal Foothills Tribal Organization SDSC SEMDO SWYC YOP Merapaibi Pangaltabi All Merapaibi Kaksing District Native People's Committee Manipur amadi JFD na sinduna Pangaltabi da leiba ima panthoibi laibung da pangthokiba yellow mi singi mi phamga mari leina waphamasi mahana phongdokhibane mi phamadu da census tawdring da NRC update tawba su loktho hanbana singbagi matang da khandanai na khihaire CRPF की कोबरा कमांडो की पार्सन खरसु ngasi Manipur da thunglakre thas gi tareta Assam dagi 210 suba battalion gi CRPF की कोबरा कमांडो की कंपनी ahum gi पार्सन sing Imphal da thunglakraba matung ngasi su West Bengal dagi CRPF कोबरा कमांडो की पार्सन sing Imphal da thunglaba haukre hari haraba पार्सन sing adu West Bengal dagi Assam da thunglaraba matung Imphal da lakhibani hari adu moina ma hojuk phawbagi oina di ngasi Imphal da thunglakiba पार्सन masing kiano haiba khangba ngamdri Haide. Okrami Bobina Lusingduna Makhan Village Rural Game ki Pibam Haktena Yangsen Krade. Manipur Pradesh Congress Committee ki President ex Minister Okram Ibobi Singna Lusingba Congress Party ki Tim Amanangase Kangpopi District ki Saparmena Police Station ki Manungsanna Makhan Rural Game ta Satuna Maphamadu da Lairiba Kunja Singa Haktena Unaduna Wari Sana Kre. Kongsara da Hana ki Deputy CM Gai Khangam Tamil Nadu ki MP su Oiriba INC ki North East in charge RSM Christopher Tilak Congress ki MLA sing amade MPCC ki lusingba sing saruk yakhi haire lingsingba yai ngarang so MP Dr. Bimol Akoijam so Makhan Village ta hangliba IGP sing rile kem ta satuna khunja singa unaduna awanungai gi wadi sana ki ba laikhrabane
पुलिस पब्लिक एडवाइजरी इशू तौखरे मणिपुर पुलिस की माइकैदगी सोशल मीडिया प्लेटफॉर्म सिंह चुमी लाली खांगदब पाउसिंग अमसुंग अतोपसिंगदा येंगथिबा कंटेंट सिंह थागतनबा मणिपुर पुलिस पब्लिक एडवाइजरी इशू तौबगा लोइनना कनबा वार्निंग तौरकले पब्लिक एडवाइजरी असिना मखाताना हारिबना असगुबा कंटेंट सिंह थागलकपा सिना पब्लिक ऑर्डर अमसुंग नुंगसी चानना लेमिनरिबा फिबम असिदा अकीबा कया पीदे कनागुंबा लनाय मियोय नतना लोक खरना चुमी लाली हाइबा खांगदना यामना सीरियस ओइबा कंटेंट क्या शेयर तौरी है लोनना करिगुंबा सिंगनबा कंटेंट सिंग लेरबदी सेंट्रल कंट्रोल रूम की मोबाइल नंबर 94852804 दा कांटेक्ट तौबियो है नगा तरुक की मिहात मार क्रिश्चियन लीडर्स फोरम न कंडेम तौरकले सखंगदबसिंगना पास्टर अनि यावना नगा मिसम तरुक हातखिबगी थौंग अदो अकनम ओंगदा कंडेम तौई लेखिद्रबा पास्टर केनपी बौ सवांग अमसुंग पास्टर मानो थुइमाय असे ईश्वरगी सेवा तौरंखिबा मिसा अमा ओइना शांति तंगदु लेताबा अमसुंग मियामगे पुंसी याइफनबगी दमकता कथोपगा लोइना होनरखिबा मिसक सिंगने हाइना मार क्रिश्चियन फोरम न थादरप जेरोल अमन हाइरि जेरोल सिना मखा ताना हाइरिबना ईश्वरगी मनाय ओइना मियामगी याइफनबा थबक तौरिबा कांगबु सिंगबु यामना तमथिबा मोंगदा मिहाथिना हालंखिबा मोंग ख्वाइदगी अकन मोंगदा कंडेम तौई लेखिद्रबा क्रिश्चियन पास्टर अनि अदुगी इमुंग मनुंगी अवाबदसु सरुग यारे ईश्वरगी मनाय ओइना लेरिबा पास्टर सिंगदा हिंसागी थोंगसिंग चथरिबा सिगी मायक्ता शांति पांबा मियाम सीएसओ सिंग अमसुंग क्रिश्चियन कम्युनिटी लीडर सिंगना पुन्ना लेमिनखे लेखिद्रबागी थवाइना ईश्वरगी खुयादा इंगना सिंगना लेबा ओइरसनु हाइरे ऑल मणिपुर क्रिश्चियन ऑर्गेनाइजेशन की मायकैदगी सुनागा तरुकी तमथिबा मिहात असे अकन मोंगदा कंडेम तौरदुना थौदो असिगी जस्टिस फंगनगदबने हाइरे ऑर्गेनाइजेशन असिगी सेरोल अमना हाइरेबना थौदो सिंग मतंग सेंटर अमसुंग स्टेलगा की माइकैदगी अथुबदा इन्वेस्टिगेशन चथदुना मरा लेबा सिंग मतिक चाबा सेराक पीगदबने हाइरे रिलीफ कैम्प लेरिबसिंगबु येन बॉयलर लोइबगुम थंबिबा असिना हाइनेगा लेतना अवाबा मायोकनरे हाइना मेमिना फोंदोरखरे आईजीएआर साउथ की मिये मखादा आसाम राइफल्स की 9 सेक्टर सिंदुनंगसे इम्फाल वेस्ट की मनुंगसना लेबा लंबोय खोनांग खोंदा हांगदोकलिबा रिलीफ कैम्प प्री मेडिकल कैम्प अमदे प्री मोबाइल डेंटल कैम्प पांगथोखरे कैम्प अदुगा मरी लेना आसाम राइफल्स 9 सेक्टर की कमांडर ब्रिगेडियर परजूस कुमार वाईएसएम न फोंदोखिबदा सही अहुम हेन रिलीफ कैम्प असदा लेरक्लबा मियोसिंग असिबु मियोइबगी मिनुंगसिगी मखादा प्री मेडिकल असि पांगथोकपने प्री मेडिकल कैम्प असिदा मेडिसिन डेंटल अमदे गाइनिना सिंगबा लायोंगसिंग लायेंबगा लोइनना लेबना हिदाक लांगथकसु येंथोकले मखातारा आसाम राइफल्सना अवाना ताराबसिंगदा मतेंग पांगखिगनि हाइखे प्री मेडिकल कैम्प अदुगा मरि लेनना आंगांगसिंगदा खुदोल ओइना पोलम कियासु एआर गी माइकैदगी पीखे नाकालमरमदा कुमजा 2023 की मे 3 दगी थोरकिबा इरांग असिना मरम ओइरगा कांगपुपीदगी लांजनरक्तुना लंबोय खोनांग दा हांगलिबा रिलीफ कैम्प संगजफम लौदुना लेरिबा येंखोम मेमिना फोंदोरकिबदा लेगाना सही अहुम हेना रिलीफ कैम्प लेरकलिबा मियोसिंग काउथोपीबगुम तौरे हौजिक रिलीफ कैम्प असिदा कांगपोकपी मोरबुंग सेरौ चुरचानपुर अमदे मोरेदगी अहल ओरबा नुपा नुपी आंगांग यावना मियोय चनिपानगा सुबना अनिरोम बॉयलर लोइबगुम थमले लेगाना युमदा हंजलहनकनि हाइना कियारक थाजबा पीरबसु करम मतमदा हंजनगदौरिबनो हौजिक ओइरबा फिबम असिदा अखोय इसा इसागी युमदा हंजनबा फंगनि हाबा थाजदे लेगाना नोमगी पीरिबा पोलम सिंग असिना सिजनबा कोनदबा मरमना अवाबा कया मायोकनरगा लेरे आंगांग सिंग लाइरिक तमहनबा होनबदा थेंगनरिबा अमदे अरुबा अना लायोंग यावरकपदा लायेंबा ngamdabagi अवाबा मायोकनरे लोइनना हिदाक लांगथकसु लैबा ngamdabadagi मियोय किया यावरे प्री मेडिकल कैम्प दुना हिदाक खरा पीबा असिनादि अनाबा सिंग मपुंग फारा फहनबा ngamba हाबिदु ओइरोय मरमदुना लेंगांग नाथु मतमदा रिलीफ कैम्प लेरिबा मियोय सिंगबु मसा मसागी मयमदा हंजलहननबा होनबियो नत्रगा मफम जाबा अमदा पुबीदुना लेहनबियो हाइके एंटी ड्रग ऑपरेशन सिंगदा आइन कायना ड्रग ललोन बमियोय तरामाथोय ड्रग सिंगा कोनना फागत पंगाउखरे मणिपुर अमसुंग युब्लो नरिबा मिजोराम स्टेट सिंगदा लॉ एनफोर्समेंट एजेंसी सिंगना सथकिबा एंटी ड्रग ऑपरेशन सिंगदा ड्रग सिंग आइन कायना ललोन बमियोय तरामाथोय नार्कोटिक ड्रग सिंगा कोनना हौकिबा पुंग कुनमरि असिदा फाबा ngaukre हारि मणिपुर पुलिस की ngasi थोपा बुलेटिन की मतुंगिना गरांग मणिपुर पुलिस की टीम अमना इम्फाल वेस्ट की नॉर्थ एओ सिदा सथकिबा ड्राइव अमदा आसाम की सपाकोवा पुलिस स्टेशन की मनुंग सनबा तिनसुकियादगी दिल बहादुर सेत्री चही निफुमाथोय कौबा मियोय असिदगी मेथाम्फेटामाइन WY टेबलेट ग्राम सामरीगा तरानिथोय फागत पंगामख्रे हारि मणिपुर पुलिस की अतोप टीम अमना अनिसुबा ओइना सथकिबा ड्राइव अमदा थौबाल पुलिस स्टेशन की मनुंग सनबा संगायमफम नुंगफौ ममांग लेकायदगी MD फारिस खान सही कुनगनिपान फाबा ngamखिबगा लोइना मंगोंदगी बोतल अनिदा हाबलंबा हेरोइन ग्राम 13.4 हेरोइन सोल्यूशन ओइरमगनि चिंगनबा KG 17.9 लुम्बा मही सेल ओइना लुपा लिसिंग कुंट्रा तरेट का चंगा अमसुंग होंडा एक्टिवा
6G scooter ama phagat pangam le haire nakal amarom da Mizoram state ki excise amasung narcotics department Assam Rifle Central anti drug squad amasung Central Young Mizo Association ki volunteer singaloinana aizol ki new bareback village ta sathakiba anti narcotics operation da Manipur ki Phejol district ki miyoi mapanna sapon cap home phuma thoida haptuna puramba heroin gram chatrat kam nipu phagat pangam khibaga loinana makhoina tongduna lakpa laibada ngaideba bolero camper amasu phagat pangam le haire heroin ga konana pharo me singi mathakta Sire Police na narcotics drug and psychotropic substances NDPS Act 1958 ke section 21C panduna case na arrest tawkhre haire